Indiana Ningkha Tambachai Humputra Manga Subagi Palangi Saruk Ama Oina Phamkiba Parliament ki Numit Mangani ki Oiba Special Session da pass taukiba The Constitution 128 Amendment Bill Lisingani Kulhumdoida Laibag asigi President Draupadi Murmu na September 19 ayaba pikre President ayaba pikibaga loinana bill asi hojik official oina The Constitution 128 Amendment Act Lisingani Kulhumdoi haina khangnare Nari Shakti Bandhan Adhinayam haina su khangnaba Lok Sabha amasung State Assembly singda apunba seat ki Saadu kuntrahumdoi natraga apunba seat ki saruk ahum thokpagi ama nupi sing reserve taunabagi Constitutional Amendment Bill asi September tang kunda Lok Sabha na pass tawraba matungda September 19 da Rajya Sabha na pass tawkhibani Lok Sabha amasung Rajya Sabha animakta Union Law Minister Arjun Ram Meghawal na puthokiba bill asi Lok Sabha da vote launabada MP Chambri Yankai Marina Sawatki aduga subnagi MP ani khaktana bill adugi mayukta vote piki Rajya Sabha dadi vote launabada member amatana bill adugi mayukta vote pikite vote launaba matamda house ta lekiba member chani tara manga mangna bill adubu sawatuna vote piki nupi singna sahi kayagi mamangdagi mangjarakpa manglan ama mangphauna hannaba Lok Sabha amasung Rajya Sabha na Women Reservation Bill pass tokibasi India ki Parliament ki itihas da sanagi mayeng na iduna lehuragani. Panbaya badi Parliament ki Special Session ki mangoina na September 19 da Prime Minister Narendra Modi na media da pi ki bawarol amada handagi Parliament Session asi matam 10 badi yai adubu masi achauba session amu oigani amasung session asida puwari da lehuraga da warep kaya lawgani haina fongdokhibani loinana Numidadugi Numidang the Pamkiba Union Cabinet ki Akanaba Mipam Amana Parliament Women Reservation Bill Putokpada Ayaba Pikibani Lok Sabha amasung State Assembly singda nupi singi seat reserve tawduna Laingak Sasanda amasung ain sembada nupi singbu chapchana saruk yahangadabani haina India gi nupi singna sahi kayagi mamangdagi demand tawduna lakpani Women Reservation Bill pass tawnaba Dimanda India gi nupi singna khongjang sangsinba kaya laikre Manipur da su nupi singna kaya rakhana khongjang sangsinkre Manipur da Women Reservation gi dimanda all Manipur nupi marupna matam gi oina khongjang kaya sangsinduna lakhibani India gi tongan mamafam singdagi lakpi nupi singna Delhi gi Jantar Mantar amasung Parliament House mamangda sit in protest na chingba tawba kaya su laikre sahi sigi February March tha da su Delhi gi Jantar Mantar da nupi singna khongjang sangsinki Parliament gi budget session chatharingai manungda sangsinki ba khongjang adu Parliament gi budget session da Women Reservation Bill puthokodabani haina taksinduna changsinkibani Women Reservation Bill gi demanda Delhi de changsinkiba khongjang sing ayamba National Federation of Indian Women's ki liching makha da changsinkibani Parliament na Constitution semdoktuna panchayat amasung urban local body singda nupi gi sa da kuntrahumdoi reservation thamdringa gi mamangdagi hauduna India gi nupi singna Lok Sabha amasung State Assembly singda nupi gi sit cha da kuntrahumdoi pinaba demand tawduna lakhibani hauzik panchayat amasung urban local body singda nupi gi sa da kuntrahumdoi reserve tawribasi The Constitution 73rd Amendment Act Lisingama Chamapan Marputrahumdoi amasung The Constitution 74th Amendment Act Lisingama Chamapan Marputrahumdoi gi makhadani Constitution gi Humputrahumdoi shuba amasung Humputramari shuba Amendment Act na Panchayat amasung Urban Local Body da nupi gi reservation thamduna election khudingda lottery tawduna nupi gi seat khakpani adubu Constitution semdoktuna Panchayat amasung Urban Local Body singda nupi singi reservation thambagum Lok Sabha amasung State Assembly singdasu nupi singi seat reservation thamnaba Constitution semdokpagi matangdadi ain semba singna thawai yaw yaksindana lakhi haibada haimanba thokloi National Federation of Indian Women na chingbagi liching makhada India gi nupi singna leptana demand tawrokpadagi Lok Sabha amasung State Assembly singda nupi gi reservation thamnaba ngasidagi sahi kulumdogi mamangda Parliament bill puthokpa phawbudi laikre haukiba inglising ma chamapan mafruta taruki September tang 12 da matam adugi ISD Devi Gaurana luchingba United Front Government na Parliament ta ihan hanba oina Women Reservation Bill puthokibani pasti tawkide Atal Bihari Vajpayee na Prime Minister oingai matam haukiba inglising ma chamapan mafruta nipan masung lising ma chamapan mafruta mapan da su puthoki maduda su pass tawba laikide Congress na luchingba United Progressive Alliance Government 2 laiba matamdadi Rajya Sabha na pass tawki bill adu
Congress ki Dr. Manmohan Singh na Prime Minister oiba matamda Parliament inong nong na amu puthorokpaga loinana English ngani taragi March tang mapanda Rajya Sabha na pass tawkhibani. Rajya Sabha da pass tawkhiba bill adu Lok Sabha da puthoktuna pass tawbadi laikide. United Progressive Alliance ki manungda mot manaraktabadagi Lok Sabha da puthokpa ngamkidabani. Bill adu Rajya Sabha na pass tawkhrabasu Lok Sabha da putoktuna pass tawkhidabana maram oiduna tara manga suba Lok Sabha gi tam loikibaga loinana adum lapse oikre. Lapse oikiba sahi taran thogi matungda Narendra Modi na luchingba NDA government na inaw na amu puthoroktuna Lok Sabha amasung Rajya Sabha animang na pass tawkhibani amasung bill adu President na ayaba piduna ek onkibani. Hauzik Lok Sabha amasung State Assembly singda apunba seat ki saruk ahum thokpugi ama nupi singidamak khaktuna thamnaba ek laire adubu ek asi hauzik tagi hekta chanaba haubugi wafam laitabana India gi nupi singna matam kaya gi mamangdagi bangjarakpa manglana du hauzik hekta mangphaunabugi wafam di laitre. Bill asi Constitutional Amendment Bill oibana state singi sada Yangkaina ayaba pibagi mathau taba laipata natana reservation gi ain asi anoba census amasung delimitation tawrba matungda English ingani kunma pandagi chanagani habigi wafam laire. Aduna reservation gi kudong chaba asi sahi asigi December thad pangthok kadawriba state mangagi assembly election sing amasung mathang sahi da pangthok kadawriba 19 suba Lok Sabha election da phangbagi wafam laite.